Congress Luchingba Rahul Gandhi Varat Jodo na yatra ki sarukam oina mahang khongjom dik Imphal da Lakpagi Lambida Mairoi amada Imaivil ahalaman kayana Rahul Gandhi bu Taramna Okhre hiramasi ki matangda paudamama How's your Queen Lizzie see quick Kanchibuda labor Manipur University men get Mamma Tani, Hydiba, men get Mamma Sida, quick Manipur University to one Mayrishing Marina Manipur to one home de la Mayrishing, Amadi Marina, NSU I get Homicana, Hydiba University Mamma Staparings and Leptuna, quick Kongzom digging Asilam Takiba, quick International Congress Kilusing Rahul Gandhi, Barat Joro near Yatragi, Lamtak Matunda, Rahul Gandhi, quick Kanchibu Road Sida. Thawaldagi halakpani ado hariba Rahul Gandhi si halakpa ngaiboina hariba mairusing asi hojik pareng san leptun leibani mairusing asina Rahul Gandhi bu hariba MU get wang sida khamlaga Rahul Gandhi da makhoi gi oiba memorandum amsu pigni haina hariba hom asida moina khoigi ngaidun leiri mairusing asi ga unaraga makhoina Rahul Gandhi da haining libo hom si kari no daga makhoina pidori memorandum sida kari kari hom yauri habada makhoi unaraga khamina si lei maning leyo Mayroon may ang parang sarang singaral na ipsi ko Rahul Gandhi ka unabang matamda kari haigi habagi wakalon dano. How's your Queen? I am a Queen Hagen and Attack as I pungani the crazy pungani the Punim Kai start of begin the Moctaquis in Ireland and how you me quite charter my own kite and Marenga. I think take me some Mataka Queen I do a lady. I'm going to Pamisi Quiggy NSY Manipur State Amadi Quay in charge Quiggy State Amadi Quiggy NSY MU unit Amadi Quiggy student community of Manipurna Quiggy Handaki Toy Irang Megi Tarik whom they talk Irang Simari Marilena Aquida Saron Gandhi the Queen a memorandum amatang. Apishan nabi koi same hazari koi na PP ke durba memorandum asi koi ki handak thoi birang sin maram murga chhatra sing tanguli ta da mentally amadi emotionally koi ki wakan thontherak padana koi lari ke suda paba matamda koi ki ngamak tawa amadi aduna koi ki yarba koi ki central law riba tuan ba koi ki exam sing UPSC staff selection la law exam sing da koi na yes relaxation PBU to Adu Matak Matam San Queen Tindu like even net Kiji Netu Tindu like Radu Matam Chana Parika Kole somebody I don't think Mike the Hydoctana like wishing Sibu Aquina Sikimaram the Yawa a memorandum Kayamari Satrik community for on the behalf of all the students of the Manipur. Indian National Congress Kilusing ba Rahul Gandhi ki Bharat Joro Naya Yatra ngasi Manipur gi Khongjom gi khoi war memorial gi lamthara matung khoi gi Khongjom gi khoi national highway da Imphal tamna Lakpagi Lambida toan hom kya da Miyamna maku harau tam Okhre maroina Kanchibuda labor Manipur University gi main gate da Manipur University gi mahiroi kya na maroina NSU gi thomi kya na Rahul Gandhi mo duda Naidun labor loinana Rahul Gandhi da mayrosing makai memorandum amasu khusinaki mayrosing na pisan kiwa memorandum da yori wa homsing di maroina Manipur da haukiu mi homde gi thorkiba tangdulai ta da phiu masina mayro khuna da piriu sekeng amasung irang asin maram orega mayrosing examination matam chana pathokki daba amasung examination gi result matam chana haitopong amki daba amadi internet connectivity matam sana thingkiba sin maram orega mayro khuna gi mai masing tambagi lambi da piriba chaitheng amadi khudong cha da kya sim matang da mayrosing makai dagi memorandum adu da ton hom kya panduna khoi gi Rahul Gandhi da pisan kibani hairi loinana Manipur University gi main gate mawang dagi khoi gi Singing my room the Tamil Lakpadasu, Kogi, Hariba, Lambisi, Ping the Nakal Oyata, Tawanba, Menapai, Belgana, Hortona, Rahul Gandhi, Taram Okhre, Lorena,
Rahul Gandhi na CM Banglo amsung Impal gi Rajbhavan mawang phawr matungda Impal gi Kangla mawang phawdong sakhi matamda su khoi gi Kangla mawang gi khoi gi Impal gi khoi gi Mahatma Gandhi Memorial Hall mawang da su khoi gi miyoi kana maroina Imabel kana mahakpu Taramna Okhi hai Rahul Gandhi gi khongsat asi khoi gi North Yosi gi Lambida Faroga Koirengge Lambi taduna khoi gi Sengmai da ngasi numidang Rahul Gandhi Hall tawdawni aduga hayeng nongalaga ma kangpopi da satpagi panam leiribani palum sariba camera person Sungkham Subhash Kalorina Lal Paul Hangbam Impact News Imphal